ताबिरिबा अमदि मिदेंग ताबिरिबसिंगबो अहानबमक्तदा इकाई खुमनजबग लोइनना तारामना ओक्सरी ngasi amuk pomna makidamakt pujarikliba yamna nungairagdaba film asigi maming Leo hariba film asi Tamil language ki film amani film asi director Lokesh Kanagrasna direction tauba action amasung thriller da yumpham oiba film amani film asida maru oina satam langliba actor sing adudi BJ Sanjay Dutt Trisha Arjun Gautam George Marian Mansur Ali Khan amasung Priya Anand makhoi sing asini film asi 2023 ki October 19 da release tawkiba yamna nauriba film amani film asi nambada crore chani yankhai dagina chahum yankhai mu changki hairi aduga film asi na tan ki box office collection na crore chamri marfuni thoi muk sure aduga hauzik su lep leitana film asi na record kaya thugaiduna miyamna yamna pamna ba film ama oiri film asi yeng matamda mayamna gyan tanar bahaiduna yamna samna wari asi thamjaki maramdi asigumlaba maming chatlaba film asidi miyamsu soiduna yengbiduna film asigi nungairba mahaw adu khangminasi fare adudi mayam haujikti film asigi wari da pukning changminarasi film asi horakpada fataba gunda khara ulai gunda singasina ahingi matamda naitom chatpa misingde attack togduna ayawba pumnamak lut tawrami gunda singasina collector amada attack togduna lut tawraba matungda collector adu hatoklami gunda singasigi marakta makok chakpa nupa amasu yawrami mahakna nongmai amasu pairami makok chakpa nupa asina mi amabo hekta khanthadana halami collector adudagi lut tawbada paisa yamna phanglamde maram asina makhoina tanda chaba ahing ama ngaiduna lerami mathang senda Himachal Pradesh ki mafam ama ulai mafam asida mipum khudingmak mafam marang khangdana chenarami maramdi mafam asida hena hariba sa ama sensilatuna thengnaba misingda yamna sathina chiklami asumna hena na mafam asida leiriba misingda tana duna chiklami thogdok thokum asida Joshi kauba inspector ama ulai mahakna tamthirba thogdok asi misak ama khakna natana control toba kana amatana ngamlaroi haiba khangladuna Pratibanda call tormi aduga hena adugi maramda wari pomnamak lidun hari nak mafam asida khonglei thuna laktuna hena asi control tawdrabadi mipum khudingba asokapan yamna yawrani mafam asida policing amasung forest department ki miyoi kaya sulerami adubo makhoi thogdok asida kari amata tawba ngamdana lerami Prativan panthaba tawduna thogdok thokfum aduda machanupaga loina duna lakami Prativana Inspector Joshi da hari hena asida khudong thena bahonarabadi hena sathirakani maramsina aikhoina hena asibu ningthijana thaidokna bahonagabani asumna makhoina plan tawtuna hena adu control tawnaba plan semlingaida hena aduna school gi ground chenchinduna angang ahumgi maikai tamna sangsilaklami madudu upay amata leiterduna Pratibana hena gi lambi adu thattuna angang ahum aduda manungda changkhina bahaiduna sanghalami aduga Pratibana hena aduga thengnaduna control tawnanaba kanna honarami Pratiban gi machanupa aduna ta amagi matengdagi hena aduda kapnaba hidak ama mapad hulaklami masana hulakli bata adu uktuna Pratibana hena aduda hidak adu kapsilami hidak adu kapsinba ngayhak leraga hena adu tumtharaklami asumna Pratibana mafam adugi kudong thiba adu mahakna control tawrami matang asidagi aikhoina khangi madudi Prativan asi animal rescue tawbagi thabak tawduna lei haiba mafam asida mahakna magi nupi Satya amasung macha anika punna leirami macha nupa ki maming Siddharth kawi aduga macha nupi ki maming na Chintu kawi Prativan gi mafam asida cafe amasu leirami Prativana magi imung manungbu yamna luna khanjarami asumna makhoi gi imung asi yamna nungaina panba imung ama oirami matam kharagi matungda Prativana magi cafe asida machanupi Sintuga punna leiminarami matam asi ahingi matamni cafe asida thabak tawbi nupi amasu leirami mahakna cafe asi close tawbu matam oire haiduna potchai thaijinduna leirami tanja asida phatabagunda marakto yawba makok chakpa nupa adu cafe aduda changlaklami Prativana nupa aduda cafe asi close tawre warubinu haina yamna fajana harami maduda nupa aduna kari amata tadana chocolate coffee order tawrami Prativana amuk nupa asida
cafe asi close tawre haina hairakpadagi gunda asina cafe asida thabak tawbi nupi adu phaduna nongmai lokthokuna thamlami aduga chocolate coffee purakna haibadagi Partibana khonglei thuna chatuna chocolate coffee adu semduna puraklami aduga counter da yauriba paisa sing adusu puthokuna pirami maduda fawba gunda asina nupi adu thadoklamde maram asidagi Partibana yamna sauraduna gunda aduda tanja yengduna phuba horaklami cafe gi mapanda leiriba gunda atei sing adusu manil fangladuna cafe aduda changnaraklami Partiban ka gunda sing aduga cafe asida yamna sathina punarami gunda sing adu Partibana yamna sathina purami maduda gunda sing adu upai lerakduna thabak tobi nupi adu phaduna mangakta sori thamduna Partiban bu lengdana lephalami aduga gunda sing adu cafe asidagi chen kinaba hainaringaida makok chakpa nupa aduna chintugi manakta sangsilatuna chintubu hatki haina tawrami Partiban upai amata leitana lerami makok chakpa nupa asina chintubu hanana bahaiduna hek tawrpa aduda Partibana yamna thuna laimaida taduna leriba nongmai adu khulladuna kari amata khantaba tawduna gunda sing adu nongmaina kaptuna loina halami maram asidagi Partiban jail da lerami Joshi su kari amata bateng pangba ngamlamde adubo mahakna Partiban ki khongfam pumnamakta mateng pangduna laki matam khara leiraga Partiban court puthorakhi court Partibana gunda sing adu self defense tawbada hatkibani haiduna evidence pirami maram sidagi Partiban gi maran nati haiduna court adudagi Partiban bu thadorakhi Partibana court gi thadorakpada reporter singna photo kapnanaba kanna honarami adubo Partiban su photo adu kapkidanaba haiduna kupsinduna honarami reporter kharana Partiban gi photo lawki asumna matam khara hauki thongdok adudagi Partiban mayum thadokuna yamna kina lerami maramdi gunda sing adugi miyoi singna soidana laman khumlakani khanbadagi Partibana mayumdagi thoktuna leiba asida imungi mising adusu kinaduna adumak lerami nongmadi Partibana thongna puthokuna mayumgi mising aduga punna market ta thoklami Partibana market adu yaurakpada inspector Joshina call tawruktuna hairi Partiban nahak hauji kadai da leribano nahak hausumak yungi mising aduga punna section layo nangbo hanana bahaiduna chayul ani dagi plan tawrukli aidi hausik tu pawasi pangni asumna Joshina pawasi hek tamlakpaga Partibana leithokuna thoklakpada attack tawrukba horaklami gunda sing asina Partiban da furami tanja sida Satya su mafam asida changlaklami gunda amana Satya da sori namduna hatke tawbu uraga Partiban mai hauna sauraklami aduga gunda sing adu yamna sathina purami Partiban gi asawba si uraga gunda sing adu yamna kinaduna chenki thawdok asidagi miyamna Partiban bu masak khangnarami nakal amadana reporter singna Partiban gi photo lawkiba adu Chennai yoraklami Chennai gi yamna sathiba gang group asina Partiban gi photo asi uraga chahi kun gi mamangda sikhre haina leikraba Leoni haiduna khanarami Partiban gi photo asi Harold Das na pudun laklaga mayamba Anthony Das ta uhalami Anthony gi miyoi amana asumna hangli Partiban si hatpada aikhoi kayan hatpungam Anthony na khumlai photo asi Partiban oirabadi miyoi marina yamna laina hatpungam adunatana karigumba Leo oiramlabadi miyoi chamri su Leo hatpagi oinadi watkini Anthony na Leo hingli haibagi pawasi tabaga yamlaba gari kayada mahaki khongburoi kayaga Himachal Pradesh ta chatnana bahaituna thoglakhi asumna Anthony na laktuna Partiban gi cafe aduda direct laktuna Partiban ga unarami Anthony na Partiban bu ubada yamna haraukjarami maramdi mahak asi Leoni haiduna Partiban Anthony da Leo haribasi kanano aidi Leo haridu masak khangde haina khumnami Anthony na amuk hari nangna atopada phanaminam labasu aina nangse masak muna khangi nahak Leoni wahi asitarga Partibana amuk han hari nahakido misak mana bo irangani aidi tasena Leo hariba misagatu masak khangde mathangi sinda Partibana Leo hariba misagasi kanano haiduna thidoknaba mayumda inspector Joshi kauduna hangnarami maduda inspector Joshina wari lidani hana chahi kungi mamangda Chennai gi factory mada maina saktuna Leo asisiki hariba misagaduga nangi saktam go chapmani maramasina nangbu makoina Leoni haina khalibani
Anthony Das amasung Harold Das asi machin manauni Leo adu Anthony gi machanupani aduga Harold gina mayamba gi machanupani asumna wari asi Josina Partibanda lidunu khangalami mathang sinda Satyada Partiban hatkiba gunda sing adugi mi sing adu laktuna attack tawraklami matam asida Partibandi leiramde adubu matam chana Anthony na magi khongbu sing aduga laktuna gunda sing adu loina fuduna Satyabu kanbirami aduga Satyada Anthony na hari nangi nupa si aigi isa nupani mana miyam da minam labasu aingonda di minam bangamloy aina magi mamit adu hek yengbaga asengba adu khanglabani mahaga si yamna sathiba mihat pani haiba nangdi khanglamloy asumna hairam laga Anthony mafum asidagi chatki Satyana mayumda halaklaga Leo gi matangda Partibanda hanglami maduda Partibana Leo gi matangda kari amata khangde haina hairami Satya gi thamoida jingnaba kaya leiraduna masamakna Satya gi maramda thijalami nongma Partibana Satyana thajadaduna mahagi maramda thiriba adu khanglami maramasitagi Partibana thamoi kaina kaplami aduga Satya da hari nangna ibu yamna jingnaraba natra aina ngasi phawbuda nangonda minamba kari yaukre ngasidi nangna ibu maithiba piraba natra aina Leo gi maramda kari amata khangde haikhraga nangna ibu jingnariba karigino aina Leo ga sak manaruba sigi iral oiradra asumna Partibana thamoi sokna kaptuna Satya gi jingnaramba adu kokhalami nakal amarom dasu Josina Partiban gi mathakta jingnaba phawrakladuna investigation tawba hawraklami Josina sum investigation tawrakpada chahi kungi mamangda Chennai da factory maina chakiba adudagi Leo gi miyoi ama hinghoduna jail da leiri haiba khanglaklami hinghoriba misagasi matam khargi matungda farsi tawduna hat khargani haibasu Josina khanglami maramasina Josina panthaba tawduna jail aduda laklaga misak aduga unaduna Leo gi matangda hanglami misak aduna Josi da wari adu liba hawraklami wari asi Chennai gi mafamdagi hawraki Leo asi aigi di ichagumani Anthony Das ki asengbu machanupani mahak yamna sathirami mahakna tobacco gi business da Anthony Das amasung Harold Das tagi hena mai pakna tawrami business asigi damakta mahakna tawba ngamdaba thabak amata leramde Anthony amasung Harold su asumna business asi tawduna yamna sathiba misak amamum oirami makogi maraktagi jingnaba mi ama hek yaurpaga kari amata khantadan halami matam khargi matungda Anthony adu business ki matangda under biswasta yamna thajaduna lighting laison kaya su tawrmi business asi hena chawthokna ba haiduna pandit kharana sasan gi bali tawholami asum hengalaktuna sa gi mahutta miyoibagi bali amuk tawba horaklami Anthony na chetna thajarami madudi mahakna miyoibagi bali tawba aduna maram oiraga business asi hena phagalakhibani haina asengbadi Leo na business asi mapa chumna tawbana maram oiraga phagalakiba oirami noma Leo amasung mahaki khungloi singa pot kilo lisingani border dagi mai pakna lanthokalami maram asina Leo khoina yamna chawna sinduna party tawrami asomdana pandina Anthony da business asi hena mai pakna ba miyoi anigi bali taw hain hairami miyoi ani adu atai kana sunati Leo ga mahaki machan nupi Elisa ga oirami business adu Leo masung Elisa na senaduna yamna wangbu thakta pukhatkibani adu bahusikti makhoi anigi bali piba tarami asumna Leo masung Elisa bu phaduna punsilami bali pina bahaiduna thawdok asidagi Leo masung makhoi gi mayukta yamna sathina punarami Leo na mi singadu amamamta yamna sathina purami Anthony na manaw Harold da Leo amasung Elisa bu hatna na bhairami Harold na Leo gi machanupi bu suri na leptana hanjan thinduna halami Leo na madu uraka factory adugi pot sing haibati tobacco sing adu mai tharami aduga mu Harold adu hat kia haina torokpada Anthony na Leo da nongmai na kablaglami matang asidagi factory adu yamna sathina mai chaki thawdok asidagi miyamna Leo asi si khre haina khanaki asumna nupa asina Josi da wari pumna maklida bumatungda Josina Partiban gi photo adu yenganduna hanglai masira Leo haribado nupa asina photo adu yengduna khumlai mahakasi Leo oirbadi aina miyam maraktagi oirbasu yamna line khangani
mahak asidi Leo sungnate nupa asigi pakhum asi targa Josina Partiban bu Leo ni haina chingnaramba adu chingna khidre mathangi sinda gari mayam ama Partiban gi mayum gi mapanda khamduna lerami gari singadu Anthony gi gari sing oirami Anthony na Partiban da call tortuna mapanda tholkna bahirakami Partiban Anthony gi wa adu yaramde maram asidagi Anthony na Partiban da hari nangi na sanupa Siddharth aigidale asumna hairam laga Anthony mafam asidagi thawdok laga chatki Partiban Anthony gi wa adu tabadagi mai hauna saurok laga magi mayungi security guard ka loina duna Anthony gi matungda tanaraklami matang asida yamna fazana Partiban Anthony gi missing atuda attack togduna loina halami aroibada Anthony na Partiban da hari nahak amukakta asingba do haru nahak Leo ni haibasi nasana yazo wahi asi taraga Partiban yamna sauna hari ai kayar khana Leo nate haikoge ai Leo nate Leo masakangde Anthony na Partiban gi paukhum asi yaning lamde maram asidagi makhoi ani yamna sathina punarami aduga aroibada Partiban na Anthony bu hatok lami Anthony gi mi kharana Partiban gi machanupa Siddharth pu gari da haptuna mafam asidagi puduna chatkhraga Anthony gi manau nupa Harold gi manakta pukhi Harold na magi mayamba Anthony bu Partiban hat khre haiba khangbaga Partiban da phone tawruktuna asumna hari aigi yamgi haksang ado mafam asida puro aduga nangi na sanupa si pudun chatko wahi asi targa Partiban upai amata leitraduna machabu kannana bagi damakta Anthony gi asiba haksang adu puduna Harold gi manakta lagami Harold gi gang gi miyam amasu mafam asida leinarami Harold na Partiban da hari nanga ikoga karimata yengnaba leite nangna asengba do hayo nang Leo natra Partibana mahak asi Leo nati haiduna kayarak hana haijarabasu thajaramde maram asidagi Harold na magi miyosingda phone tawduna Partiban gi mayumda changduna Partiban gi nupi angang sing adu hatoklo haina order tormi Harold gi missing aduna Partiban gi mayumda changduna attack tawnana ba changbada Partibana hana mangjungnana yunggi akoibada lang kaya thakuna thamlambadagi missing adu mathang lang aduda thuduna sathina soklami atopa mafamdagi Inspector Joshi amasung Partiban gi security adugana nongmaina su kaptuna missing adu loina halami aroibada mi ama lemhongduna sati amasung sintugi mamangda leptuna lerami room amadagi Partiban hana fakiba hena adu thadoklami aduga hena aduna Harold gi mi adu chiktuna hatoklami thaudoksing asi Harold na loina tarami Harold mai hauna sauruktuna Partiban da hari aina nangi imungi missing loina hatkani asumna hairam laga magi missing aduda Partiban bu phuna na bairami miyam aduna Partiban bu phuwa hauruklami Partiban su yamna saurukladuna missing adu amamamta loina phuduna halami asumna kuina phunaraba matungda Partibana Harold gi missing adu loina hatkiduna Harold khakta lemhongduna lerami Harold na Partiban gi sathi bu mong adu uraga hari nahak Leo asempani wahi asi taraga Partiban amukhum lai mane uncle ai Leo asempani ai gi asembu sagasi khangba miyoi amata hingduna leibi yaroi asumna haiduna mamangi sinda ulai sin asida Partibana Anthony halamdai aduda aihak Leo ni haina asengba do haidoklaba matungda hatokkibani mafam asidasu Partibana mahak asi Leo ni haina haidoklaba matungda Harold bu yamna sathina hatoklami aduga masanupa Siddharth pukanduna puraki Partibana mafam adu maina tumna thadoklami aduga matang asida film solution ki mathangi nungairba film amada mayam punna amuk hana thengnaminasi ngasigi oinadi pumnamakpu amuk hana ikai khumnajaraga matang asida tension jari